ꯃꯁꯛ ꯑꯣꯏꯅ ꯁꯨ ꯎꯅꯗꯕ ꯑꯗꯣ ꯉꯁꯤ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯂꯥꯏꯟꯁꯦ ꯂꯧꯅꯔꯒ ꯑꯩꯈꯣꯏ ꯕꯤꯄ꯭ꯂꯞ ꯁꯔꯃ ꯅꯍꯥꯟꯈꯩꯗꯤ ꯁꯤꯗ ꯎꯖꯒꯦꯒ ꯐꯪꯄꯣꯠꯇꯦꯕ ꯑꯗꯨꯝ ꯑꯩꯁꯦ ꯌꯥꯝ ꯇꯥꯟ ꯆꯥꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯍꯥꯏꯗꯣꯔꯒ ꯌꯨꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒ ꯀꯣꯟꯅꯅ ꯂꯥꯛꯄꯁꯤꯗ ꯇꯥꯟꯖꯥ ꯂꯧꯔꯒ ꯉꯁꯤ ꯑꯩ ꯂꯩꯔꯤꯁꯤ ꯕꯤꯄ꯭ꯂꯞꯀꯤ ꯍꯦꯛ ꯌꯨꯝꯅꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅꯕ ꯑꯣꯖꯥ ꯄꯦꯅꯥꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ ꯎꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯤꯟꯐꯝ ꯍꯥꯏꯔꯒꯗꯤ ꯄꯦꯅꯥ ꯁꯥꯕ ꯄꯦꯅꯥ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯀꯩꯅꯣꯁꯤꯡꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯗꯔꯟ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐ꯭ꯌꯨꯖꯟ ꯃ꯭ꯌꯨꯖꯤꯛ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯄꯦꯅꯥꯒꯤ ꯍꯥꯟꯅ ꯑꯣꯔꯦꯜ ꯇ꯭ꯔꯦꯗꯤꯁꯟꯗ ꯂꯩꯔꯝꯕꯁꯤ ꯑꯅꯧꯕ ꯌꯥꯎꯔ ꯂꯥꯛꯄꯁꯤꯗ ꯄꯦꯅꯥꯒꯤ ꯇꯦꯛꯁ ꯑꯃꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯁꯤꯔꯥ ꯍꯥꯏꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒꯤ ꯆꯦꯛ ꯀꯣꯂꯣꯝ ꯄꯥꯏꯕꯒꯤ ꯃꯇꯝꯗꯣ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯐꯪꯗꯗꯅ ꯀꯣꯔꯁꯁꯦ ꯀꯩꯅꯣ ꯑꯣꯏꯗ ꯂꯩꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯄꯦꯅꯥꯁꯤ ꯁꯥꯔꯤ ꯁꯥꯕꯒ ꯂꯣꯏꯅꯅ ꯑꯩ ꯍꯧꯖꯤꯛ ꯄꯦꯅꯥꯁꯤ ꯑꯩꯒꯤ ꯀꯩꯅꯣ ꯀ꯭ꯂꯥꯁ ꯑꯦꯕ꯭ꯔꯤ ꯁꯦꯇꯔꯗꯦ ꯑꯦꯟ ꯁꯟꯗꯦꯗ ꯃꯐꯝ ꯑꯅꯤꯗ ꯑꯩꯅ ꯀ꯭ꯂꯥꯁꯁꯤꯡ ꯂꯧꯔꯤ ꯑꯃꯅ ꯑꯩꯈꯣꯏ ꯁꯟꯗꯦꯒꯤꯁꯤꯅ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟ ꯉꯥꯛꯇꯅꯤ ꯃꯁꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯗꯨꯝ ꯂꯣꯏ ꯂꯩꯖꯔꯕ ꯀꯥꯡꯕꯨꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯎꯀꯤꯜꯁꯤꯡ ꯑꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯔꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯌꯥꯎꯔꯤ ꯑꯗꯒꯤꯗꯤ ꯗꯣꯛꯇꯔꯁꯤꯡ ꯌꯥꯎꯔꯝꯃꯤ ꯗꯣꯛꯇꯔꯁꯤ ꯑꯆꯤꯟꯕ ꯂꯩꯕꯗꯒꯤ ꯗꯣꯛꯇꯔꯗ ꯑꯩ ꯃꯃꯤꯡ ꯄꯟꯖꯔꯔꯣꯏ ꯑꯗꯨ ꯃꯥꯁꯦ ꯑꯆꯤꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ ꯌꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯌꯥꯎꯔꯤ ꯑꯗꯒꯤ ꯏꯁꯩꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯌꯥꯎꯔꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯑꯃꯁꯨ ꯌꯥꯎꯔꯤ ꯏꯁꯩꯒꯤ ꯃꯥꯁꯦ ꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯩꯅꯣ ꯑꯉꯥꯡꯁꯤꯡ ꯅꯧꯅ ꯁꯨꯝ ꯑꯉꯥꯡꯈꯛ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯎꯅꯕ ꯑꯍꯥꯟꯕꯗꯨꯗ ꯃꯥꯁꯦ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯃꯤꯡ ꯑꯣꯏꯅ ꯄꯜꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯕꯣꯕꯤꯟꯁꯦ ꯕꯣꯕꯤꯟꯁꯦ ꯑꯩꯒꯤ ꯀꯩꯅꯣꯗ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯌꯥꯎꯔꯝꯃꯤ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯁꯦ ꯑꯩ ꯑꯍꯥꯟꯕꯗ ꯌꯥꯝ ꯈꯜꯂꯝꯕꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯄꯦꯅꯥꯁꯤ ꯃꯌꯥꯝ ꯌꯦꯠꯅ ꯂꯣꯏ ꯈꯣꯡꯅꯩ ꯑꯗꯣ ꯃꯥ ꯑꯣꯏꯅ ꯄꯥꯏꯔ ꯑꯣꯏꯅ ꯈꯣꯡꯉꯛꯄ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯃꯔꯛꯁꯤꯗ ꯑꯣꯏꯅ ꯈꯣꯡꯕꯁꯤ ꯕꯣꯕꯤꯟꯒ ꯊꯥꯔꯒ ꯑꯅꯤ ꯑꯗꯩ ꯑꯉꯥꯡ ꯑꯃ ꯑꯍꯨꯝꯗꯤ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯈꯣꯡꯕꯁꯤ ꯃꯣꯏꯁꯤ ꯍꯥꯟꯅꯒꯤ ꯑꯍꯟꯁꯤꯡꯒꯤ ꯂꯣꯟꯁꯤꯗꯁꯨ ꯑꯣꯏꯅ ꯈꯣꯡꯕꯁꯤ ꯑꯝꯇ ꯎꯗꯦ ꯑꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗ ꯑꯦꯟꯗ꯭ꯔꯤ ꯑꯣꯏꯅ ꯑꯉꯥꯡ ꯑꯃꯈꯛꯀ ꯂꯩꯔꯤ ꯃꯥꯅ ꯑꯍꯥꯟꯕꯗ ꯑꯩꯅ ꯎꯕ ꯅꯦꯛꯁ ꯕꯣꯕꯤꯟ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯤꯗ ꯃꯣꯏ ꯑꯅꯤꯁꯤ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯁꯦ ꯑꯣꯏꯅ ꯈꯣꯡꯕ ꯀꯥꯡꯕꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯦꯟꯗ꯭ꯔꯤꯌꯨꯁꯤꯃꯗꯤ ꯑꯩꯒ ꯐꯖꯅ ꯈꯣꯡꯃꯤꯟꯅ ꯌꯥꯔꯦ ꯑꯗ ꯍꯥꯏ ꯀꯣꯔꯠꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯁ ꯀꯣꯇꯦꯁꯣꯔꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯁꯤ ꯃꯥ ꯑꯃ ꯐꯖꯅ ꯈꯣꯡꯉꯦ ꯃꯥ ꯑꯃ ꯐꯖꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗ ꯃꯥꯁꯨ ꯄꯦꯅꯥꯁꯤ ꯃꯥꯒꯤꯅꯦ ꯂꯩꯕꯗꯤ ꯅꯠꯇꯦ ꯃꯆꯥꯒꯤꯅꯦ ꯂꯩꯔꯦ ꯃꯥꯅ ꯈꯣꯡꯉꯤꯗꯤ ꯃꯥ ꯑꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣꯝ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯤ ꯑꯐꯥꯎ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯑꯣꯡ ꯑꯃꯗ ꯂꯩꯈ꯭ꯔꯕꯤ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯐꯥꯎꯒꯤ ꯀꯩꯅꯣꯁꯤ ꯂꯩ ꯑꯗꯩ ꯑꯇꯣꯞꯄ ꯑꯅꯧꯕ ꯀꯩꯅꯣ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯣꯉꯥꯝ ꯂꯩꯀꯥꯏꯗ LSSP ꯑꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯁꯅ ꯂꯨꯞ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯔꯤ ꯁꯤ ꯒ꯭ꯔꯨꯞꯁꯤꯅ ꯑꯃꯨꯛ ꯄꯦꯅꯥꯁꯤ ꯑꯞꯒ꯭ꯔꯦꯗ ꯑꯩꯈꯣꯏ ꯈꯔ ꯃꯈꯩ ꯄꯨꯈꯠꯅꯕ ꯆꯥꯎꯈꯠꯅꯕ ꯄ꯭ꯔꯃꯣꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏꯒꯤ ꯀꯩꯅꯣ ꯈꯔ ꯃꯦꯝꯕꯔꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯌꯥꯎꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯦꯅꯥ ꯁꯦꯇꯔꯗꯦꯗ ꯇꯝꯕꯤꯔꯤ ꯑꯗꯒꯤ ꯍꯥꯏꯔꯤꯁꯤ ꯁꯤ ꯃꯅꯨꯡꯗ ꯃꯩꯇꯩ ꯆꯅꯨꯒꯤ ꯑꯩꯈꯣꯏꯒ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟ ꯐꯪꯕ ꯑꯉꯥꯡꯁꯤꯡ ꯃꯣꯏ ꯁꯤꯡꯗꯨꯁꯨ ꯂꯣꯏ ꯌꯥꯎꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯣꯏꯅ ꯄꯦꯅꯥ ꯄꯥꯏꯕꯗꯤ ꯍꯦꯛꯇ ꯌꯦꯡꯕꯗ ꯃꯅꯨꯡ ꯐꯖꯈ꯭ꯔꯦ ꯄꯦꯅꯥꯗꯨꯒ ꯃꯁꯛꯇꯨꯒ ꯑꯅꯤꯗꯨꯅ ꯄꯨꯊꯣꯔꯛꯄ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯐꯖꯅ ꯈꯣꯡꯉꯗꯤ ꯑꯁ ꯑꯣꯟꯊꯣꯛꯄ ꯀꯩꯅꯣ ꯃꯑꯣꯡ ꯑꯃꯗ ꯂꯩꯕꯥꯛꯅ ꯍꯦꯛꯇ ꯌꯦꯡꯅꯗꯣꯏꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯆꯠꯊꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯁꯨꯝ ꯎꯅꯕ ꯑꯩꯈꯣꯏꯒꯤ ꯕꯤꯄ꯭ꯂꯞ ꯁꯔꯃꯁꯤ ꯉꯁꯤꯗꯤ ꯀꯗꯥꯏꯗꯅꯣ ꯂꯥꯏꯚ ꯑꯣꯏꯅ ꯊꯦꯡꯅꯗꯅ ꯌꯨꯝꯁꯤꯗ ꯆꯥ ꯑꯃ ꯊꯛꯃꯤꯟꯅꯗꯅ ꯐꯦꯃꯤꯂꯤ ꯈꯪꯅꯔꯦ ꯑꯉꯥꯡꯁꯤꯡ ꯎꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯇꯝ ꯈꯔꯗꯗꯤ ꯃꯥ ꯂꯩꯔꯝꯗꯣꯏꯁꯤ ꯑꯃꯨꯛ ꯆꯠꯂꯒ ꯑꯥꯗ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯂꯩꯕꯅꯤꯅ ꯑꯃꯨꯛ ꯆꯠꯈꯤꯗꯧꯕꯅꯤ ꯍꯥꯏꯕ ꯀꯩꯅꯣꯁꯤꯅꯤ ꯑꯗꯣ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯅꯦꯠꯇ ꯑꯃꯨꯛ ꯊꯦꯡꯅꯕ ꯁꯤꯗ ꯂꯩꯔꯤꯉꯩꯗ ꯂꯥꯏꯚ ꯑꯣꯏꯅ ꯈꯔ ꯊꯦꯡꯅꯕ ꯁꯤ ꯃꯉꯥꯏ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯃꯄꯥꯟ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯁꯟꯗꯣꯛꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯗꯣ ꯑꯣꯖꯥꯗꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅꯤꯡꯉꯤ ꯀꯁꯥꯔꯣꯝꯗ ꯈꯪꯗꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤ ꯃꯩꯇꯩꯁꯤꯡꯁꯤ ꯀꯜꯆꯔꯁꯦ ꯃꯣꯏꯁꯦ ꯈꯪꯗꯕꯒꯨꯝ ꯄꯦꯅꯥ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯀꯩꯅꯣ ꯇꯧꯗꯕꯒꯨꯝ ꯇꯧꯔꯤꯁꯦ ꯑꯗꯨ ꯍꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯔꯤ
ꯊꯧꯗꯥꯡ ꯀꯔꯤ ꯂꯧꯕ ꯃꯁꯤ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯁꯟꯗꯣꯛꯄ ꯑꯃ ꯆꯪꯉꯦ ꯃꯣꯏ ꯑꯁꯣꯝꯗꯒꯤꯁꯨ ꯊꯋꯥꯏ ꯌꯥꯎꯁꯟꯕ ꯑꯃ ꯆꯪꯉꯦ ꯑꯅꯤꯁꯤꯒꯤ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯝꯈꯛ ꯄꯤꯅꯕ ꯑꯃ ꯆꯪꯉꯤ ꯑꯅꯤꯁꯤꯅ ꯅꯥꯝ ꯈꯛꯇ ꯈꯨꯕ ꯌꯥꯗꯕꯅꯤꯅ ꯑꯁꯣꯝꯗꯒꯤꯁꯨ ꯍꯥꯏꯕ ꯄꯣꯠꯁꯤꯕꯨ ꯊꯋꯥꯏ ꯆꯪꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯊꯤꯕꯤꯔꯛꯄ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨ ꯎꯅꯖꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯐꯝꯗꯨꯗ ꯆꯪꯉꯨꯔꯒ ꯃꯣꯏ ꯀꯌꯥꯝ ꯄꯥꯝꯃꯤꯅꯣ ꯄꯥꯝꯗ꯭ꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯃꯐꯝꯗꯨꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯔꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯟꯗꯣꯛꯇꯨꯅ ꯆꯥꯎꯈꯠꯍꯟꯕꯗꯨꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯄꯣꯠꯁꯤ ꯑꯩ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯝ ꯋꯥꯡꯅ ꯊꯥꯖꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ LSSP ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯃꯣꯏ ꯒ꯭ꯔꯨꯞꯁꯤ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯈꯛꯀꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯤꯇꯩ ꯄꯨꯂꯞꯀꯤꯅꯤ ꯑꯗ ꯃꯣꯏꯁꯤꯅ ꯇꯧꯔꯤꯁꯤ ꯄꯨꯟꯅ ꯍꯩꯃꯤꯟꯅ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯍꯥꯏꯕ ꯄꯣꯠꯀꯤ ꯊꯤꯝꯗꯨ ꯃꯣꯏꯗ ꯂꯩ ꯑꯗꯨꯅ ꯑꯥꯎꯠꯁꯥꯏꯠ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯍꯤꯡꯁꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯁꯂꯥꯏꯒꯤ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯣꯏꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯕꯔ ꯇꯧꯔꯛꯀꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯍꯩꯃꯤꯟꯅꯕꯒꯤ ꯄꯣꯠ ꯁꯣꯏ ꯂꯥꯛꯀꯅꯤ ꯍꯣꯏ ꯗꯣꯔꯝ ꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯤꯄ꯭ꯂꯞ ꯁꯔꯃꯒꯤ ꯆꯥꯊꯣꯏꯕꯤ ꯃꯥꯁꯤ ꯍꯧꯖꯤꯛ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕꯗꯒꯤ ꯃꯩꯇꯩꯔꯣꯟꯗꯒꯤ ꯕꯦꯡꯒꯣꯂꯤꯅ ꯍꯦꯟꯅ ꯃꯥꯅ ꯀꯩꯅꯣ ꯇꯧꯔ ꯃꯔꯤꯛ ꯆꯨꯝꯅ ꯍꯧꯖꯤꯛ ꯉꯥꯡꯉꯦ ꯑꯗꯨꯒ ꯀꯣꯏꯕꯤꯔꯛꯏ